Nolini Devi na pau pazari ahanbada maroiba pau Mukhyamantri N Biren Singh na ngasi Imphal da Digital Planetarium amadi National Sports University gi hostel sing hangdokre Meghalaya da NPP gi luchingba Conrad Sangma hayeng Mukhyamantri oina wasak loragani Tripura da BJP Legislature Party gi luchingba khanaba mifam hayeng Agartala da pangthokani Budget mifam gi ani suba tangka ki ngasi ahoba numita sangsat ki saba ani makta sarang na bathokpadagi saba ki mifam hayeng phawba yaithoki amishung Frances McDormand Best Actress aduga Gary Oldman Best Actor gi Oscar Award phangle Manipur da ihan hanba oina Digital Planetarium amang ngasi Imphal gi Tagel Pataleba Science Center da Mukhyamantri N Biren Singh na hangdokre Miyo yakai manga gi pampam leba planetarium adu hangdokladuna Mukhyamantri na hai hena chakhatpa miyo samri zamgarom sangba yingga yagadaba planetarium amma mafam jaba yenglaga chingbatna basu maki sarkar na honakani masida miyamna mateng pangbina basu Mukhyamantri na appeal tawri Sangabu gi harab adugo sai si urga kaya pen adu anyway kidang laibudu amal laibu sifare 55 seat capacity the khara gaidi dum kana ba fangani I can assure you sina si wajarga su sidagi hena chobo at least we hold the me samri songa phamba yabo adu mugi planetarium amadi samut drakar laibra hain na ngon filter way adu we thabuk wena pangthong na boy khona gi hena madu mai Raisa asida ihan hanba oina pangthokadoriba National Science Congress da lebaga sige tungan ba mafam singdagi lakba mihut lising mari henbana saruk yagani mifam asi lising ma jama pan marphu tarama panda silong da pangthokiba adugi tungda ani suba oina awang nungpok namdam gi oina Manipur da pangthokadabani Yausang kumai ki matang da Sri Biren hai Manipur da yausang kumai numit humni da tensinaba mahangna appeal tawkiba adu maikai kaya dagi miyamna sawatna rakhi Matang sahida di kumay asi numit nini da tensinaba maki sarkana warip lawrpa yai. Kumay asi matam sang na satabana miyamda kaiba pibata natana lambigi khudong tiba thawdok hengathanabagi maram amasu oi. Mangna hai ngasi ayuk singzamay da wai sitpi nupi amang gari na thomduna laikidabagi thawdok adu laibak tibani madugi kheti puron oina lupa lak mga piragani. Imphal gi nagamapal da nupa macha ama nungmai na kaptuna hatlambagi thawdok adugi matang da su kanna thijenba honari maduda chenaba miyosing aduba matamda phaba ngamlagani Mukhyamantri na hai Imphal manungda ngayhak laitana ising tumliba asi kokhannaba sarkarna thabak paikhatpa hore Haujik Imphal turel gi khongnung sengbagi thabak sathari Imphal gi lamphel pata lam ekar samri humputara chawba water body ama semgatnabasu thaurang tawri Madugi mamangda Imphal gi Kumalampak Sports Complex da National Sports University gi nupa macha amasung nupi macha singki oiba hostel Mukhyamantri na sangaki Thauram tuda wangang bada Sri Biren hai Pradhan Mantri Narendra Modi na tha asigi tara manga da Imphal da lakbada National Sports University sanaba jatra chu hulamgani Raisa si da yamna wana honaduna purakliba university asi malemgi thak yauna pukhatpada miyamna ajoba thaudang lobina basu mahangna appeal tokhi Mukhyamantri na hai maki sarkarna sahi ama mapung pharakpagi thauram yawba lakadoriba kendragi Griha Mantri Rajnath Singh na Chandel jila gi Moreda nongna saba integrated checkpost su sangarangpani Mangna hai Imphal Dimapur lambida hojikti apan balaitana gari satok sasin tawba yare Maki sarkar lakpadagi raja asida ban blockade na chingba tawbagi sangsu singtha ningai oina hanthare singmi tamigi marisu phagathanba ngamle ngasigi thauram sing aduda PSE mantri LDCO MLA sing raja sarkar gi makok tongba official kaya su saruk yaki Tamilong Zilla ki Larik Lai Shu Hairaban Harol Singh amasung media ki miyoi singbu Kaziranga National Park yauna Assam gi ecotourism gi oiba mafam kaya da chatpa exposure tour program amang ngasi Raja gi principal chief conservator of forest ke angamina lamthakre Western Forest Division Tamilong na sinba program aduda official mari yauna Tamilong amasung none Zilla singi punna miyoi samni rom saruk yari Ukhrul Zilla ki 132 kV substation Pundung dagi 33 kV substation Nungbi Kulen Pauba Tingliba 33 kV high voltage transmission line hayang ayupung mapan dagi hauraga
full time charge tawdori charge tawringai manungda miyamna line asigi overhead conductor manakta sangbidanaba amasung electric post kabidanaba Manipur State Power Company Limited na appeal tawri tabiri papawasi akasbani imphal dagini Meghalaya National People's Party NPP ki lusingba Konrad Sangma hayeng Rajya adugi Mukhyamantri oina wasak lauragani. Rajyapal Ganga Prasad na Sri Sangma da anuba sarkar semnaba bartan tokre. Sri Dhumpulaiba Rajya Bidhan Sabha da Sri Sangma bo BJP, SSPDP, United Democratic Party, People's Democratic Front amasung Independent ki nongna karaklaba MLA Kuntra Marina Sawatli. Tripura da BJP Legislature Party ki lusingba khannaba dol asigi nongna karaklaba MLA sing amadi masiga sungsinariba dol IPFT ki MLA sing ki apunba mifam ama hayang Agartala da pangthokani Tripura Bidhan Sabha Mikalda ऐतिहासिक ओइबा मौंगदा जाउनो माइ पागलक्लबा तुंगदा BJP ना राज्य की लेजिस्लेचर पार्टी की लुसिंग बखनबदा मटिंग पांगनाबा केंद्र की मंत्री सिंह नितिन गडकरी अमसुंग जुएल ओरामबो केंद्र की ऑब्जर्वर सिंह ओइना हापखिबनी Nagaland Sri Naipyurio bo lusingbo oina khannaba Nationalist Democratic Progressive Party NDPP BJP amasung masiga sungsinaba dol singi nongna karakpa MLA singi mifam ama hauzik Kohima da pangthokli NDPP gi lusingba asina ngarang rajya aduda anuba sarkar semnaba dabi tokibani Amaramda Mukhyamantri TR Jeliang nasu Naga People's Front ki nongna karaklaba MLA singa loinana Rajyapal ka unaduna sarkar semnaba dabi tawri Mukhyamantri na hai mahakpo nongna karakpa ayamba sadasa singna sawgali Maragasida NDPP na tening Bidhan Sabha seat pangkibaga loinana Rajya adugi rajniti da ahongba ama lakpa ure Aikogi pawmin hai Rajyapal PB Acharya na sarkar semnaba dabi tawriba nakal animakta makoibu masing yamba sadasa masing na sawgali habadu utnaba pung nipunipan ki matam pire Anuba Mantri Mandal Wasaklopugi Tauram March 3 natraga Nipan da pangthokani Wasaklopugi Tauram da Pradhan Mantri Narendra Modi su yaurbayai Mizoram Sarkar ka underground loop Mar People's Convention Democrats ka himsa kaisa numitta ahanba oina rajniti ki thakta wari sanaragani Mizoram ki additional secretary home Lalbiak Zamana hai wari sanaba adu ngasi haunaba lepkhibani adubo loop asigi mute kangbogi khudong sanaba yeithokibani Haujik Santigi wari sanariba asi inkumja lisingani taruki August 10 da official gi thakta hokibani madugi tungda rajniti gi thakta wari sananaba lepkhibani Bajen mifam ki ani suba tangka ki ngasi ahuba numita tongan pawapam gi matangda sangsat ki sabha animaki mifam yaithoki sabha da charang na bathokpadagi lok sabha gi mifam ngasi gi oina yaithoki Andhra Pradesh da akhanaba thak pibaga mari lenaba wafam sing amasung bank ki senpam lana sijina kibagi wathokda birodi dol singna lok sabha da charang na bapibam thogan badagi ahan bagi oina yaithoki Namitingba matamda sabagi mifam amuk hana phamnaba tawrakpada Congress Communist dol sing amasung Trinamool Congress ki sadasya singna bank ki senpam lana sijina kibagi wathok pokhalaki amasung kolaw kaya lauduna sabagi mayaida sangsilaki Andhra Pradesh Reorganization Act lisingani taramari ki matung ina Rajya tuda akhanaba thakpi naba taksiladuna TDP ki sadasya singchu sabagi mayaida sangsilaki TRS ki sadasya singna thabak sangbagi reservation quota sada yangkai gi mathakta hengat anaba dabi toki jarang naba marak aduda adhyaksha Sumitra Mahajana NPF ki Lok Sabha sadyaksha Naipyurio na phamtha dopa adu yare haina lautoki Birodi dol singna pukalakpa tongan ba adjournment notice singsu mahangna lokide jarang naba phibam adu makhata na chatharakpadagi sabagi mifam hayeng phawba yaithoki Rajya Sabha da su sabagi mifam hek haurakpada Trinamool Congress AIADM ki amasung TDP ki sadasya singna makogi dabi sing taksinduna sabagi mayaida sangsilaki AIADM ki sadasya singna Supreme Court ki hukum matung ina Rajya sing ki marakta Kaveri Turel ki ising yenabagi mawong yengsinaba board ama semba pangki Congress ki Dr. KBP Ramachandra Dauna Andhra Pradesh da akhanaba thakpi naba dabi tawba play card sing paiduna dabi adubu taksinki Sabada charang na bathokpadagi ahanbagi oina sabagi mifam minute 10 yaithoki tungda nungthil pung ani phawba amuk yaithoki tungda amuk charang na bathokpadagi sabagi mifam ngasi nomagi oina yaithoki Handakta pangthokiba awang nungpok lamdamgi Rajya ahumgi Bidhan Sabha mikalda BJP amasung masiga sungsinaba dol singna chawna mai pakibagi dama Pradhan Mantri Narendra Modi bo masi Parliament House Complex da taramna okre
Budget mifamgi ani suba tangka khoban numitta ngasi BJP President Amit Shahna Kendra ki mantri sing amadi dol ki MP sing ka loinana dol adubu thagatpa kholaw kaya lauraduna Sri Modi bu taramna okay. Akasbani Imphal dagi pau tabidi. Frances McDormand maki ahanba Academy Award pangkiba sahi kungi tungda ngasi amo Best Actress oina anisuba Oscar Award pangkre. Sahi humpu surabi actress asina maki film Three Billboards Outside Ebbing, Missouri da Best Actress ki mana asi pangbani. Gray Oldman na Best Actor ki Oscar Award pangkre mahangna Darkest Hour da mana asi pangbani. Sahi yangkai mapan suraba British ki actor asina Britain ki hana ki Pradhan Mantri Winston Churchill ki saktam langbaki damak mana asi piki bani. Ellison Janina Best Supporting Actress ki mana pangki aduga Sam Rockwell na Best Supporting Actor ki Oscar pangki. Mana yentok pagi thauram adu ngasi ayuk angan bada Los Angeles ki Hollywood Dolby Theatre da pangtokki. Pradhan Mantri Narendra Modi na hayang Delhi ki Munirkada Central Information Commission CIC ki anauba premises sangaragani. Nauna building sakiba asiga loinana commissiona mapam amatadagi thabak tawba ngamlagani. Hanadi commissiona tungan-tungan ba building ani wairaga sizinarambani. Sarkar ki pauna hai anauba CIC ki building asi National Building Construction Corporation na hana lep ki ba matamdagi mangjawnana saba losinki. Haujik sanabagi pau maibam binoydagi. Bharat Navy na tuan ba masana da Manipur ki nupa masa sanari sing logadori class 10 dagi 12 pawa pass tora masagi chai 30 ki kuma tui pawa ta leiba sina hayeng amasung hangchit pangto kadaba trial selection yawbi agni masana sing adudi boxing fencing handball water polo amasung football ni hayeng tilpung umda kumalampak swimming pool la water polo ki trial pangthokani hangchit March taritana kumalampak ki SAG hall da ayuk pung nipan da boxing ki amasung ayuk pung tarama thoida fencing ki pangthokani handball ground na ayuk pung tareta handball ki trial pangthokani March ki nungdil pung amma makhai da ESU ground wangkai da football ki trial pangthokani Indian Navy Sports Cultural Board ki Cherola manhai sanari sing na piri ba matam sidagi pung ani ngangkana trial mafam da lakadabani Imphal East Jilla ki Kangla sang mayai likai da neta klam sinu chathele ba nupi ki kang tournament ki ngasi sanabda ima lei marembi kangkuna ima imuinu kangkut pu panjal tar ni tui mapan da thoikhre RFCB Khamnang Leirak amasung Lanchendi FC Tabungkhok Pasoi Part 3 Football Ground chathele ba Anis West 11 Men's Open Football Tournament lisingani tara Nepal ki semi final sangkre ngasi sanaki ba quarter final match in the RFCB Khamnang Leirak na Poison FC Pasoi Part 2 bu panjin manga anida amasung Lanchendi FC Tabungkhok na FC Chalo Kolen Village bu nipan da thoiki hayingi quarter final match in the PTCCA Pasoi Part 3 ga PTCCB Pasoi Part 3 ga aduga RFCA Khamnang Leirak ka A Squad Pasoi Part 1 ga sanagani Mexico gi Guadalajara chathariba ISSF World Cup shooting da ngarang nini chanbigi sanaba loiba fawula Bharat sana gi ani amasung chenjeng ge punna takman manga fangduna medal tally da puna ki mukokta leiri ngarang midang chahi tara trukta ngai ribi Haryana gi Manu Bakarna nupi gi meter tara gi air pistol event da sana gi takman fangki nupa gi meter tara gi air pistol da surabi Kumar na chenjeng gi takman fangki nimitaran thuni satcha da ba competition sida National Olympic Committee ka yangkai gi shooter chamri marina sarugyari Bharat ki oina shooter control the Sharugari. Malaysia ki ipura chathari ba contest suba Sultan Azlan Shah Cup hockey tournament hayeng Bharat ke suba match ta world number 1 Australia ga sanagani nolini. Aroi bada maroi pau amukhana Mukhyamantri N. Biren Singh na ngasi Imphal da Digital Planetarium amadi National Sports University ki hostel sing hangdokre. Meghalaya da NPP ki lujingba Konrad Sangma hayeng Mukhyamantri oina wasak lawragani. Tripura da BJP Legislature Party ki lujingba khannaba mifam hayeng Agartala da pangthokani. Budget mifam ki anisuba tangka ki ngasi ahoba numita sangsat ki saba animakta charangnaba thokpadagi sabagi mifam hayeng phawba yaithokhi. Amishung Frances McDormand na Best Actress aduga Gary Oldman na Best Actor ki Oscar Award phangle. Paulo Jare.